हेलो फ्रेंड्स मैम गिदमक्ति amna kana gadab important oiba update amtang मैम de share tawjage si Google account gi matang dene be koi Google account hai si kai no habda मैम so yam khangnamgani sigi मैम skin da uri basi मैम si Google account si yaudani koi Play Store adu ada phone si maram chan hai di mapung phana si na bangam de ko मैम adunga sigi video si dena share tawjing ni si kona Google account hangwa matam da phone am long matam da si Google account si kona matam da hekta panghang da hangjan gi biyawi tar मैम minglang si hekta any ayabo mongda adum semjankiba adu change tawningba adu tawbadi yadreko ahanba semgibdagi adu hojik yamna kanagadaba update si keno hai matamdi khone si Google account si change tawningba taragadi hojik change tawba yarane मैम si option si hojik roll out tawra'e nekhoi मैमदासु fangaba fangdriba habdu मैमना check tawbiyo adu kaigumba nohina hana ulta falta hadi on taina pangsemda semjankiba nohoigi Gmail account singduna sagi apamba mongdana sagi namingda oigera ado hojik change tawba yaraneba aduni ngasigi video sida maru'ina मैम daina share tawjing si comment change tawgana hebdo adugi matangda aina FB dasu hojiki haidi channel dasu WhatsApp ki sida aina post tawjakhrabni मैम da khangaba khangdribana mi anidi khangdriena haireko मैम adu yarim ko sigi channel si मैम na mi 61 di follow tawre adu yarim ko mi chama torsu ngasigi numitam da shol lawduna friends मैम da request ni yarim ko video sengbir bichino punna masigi channel si amtang follow tawbiro mi 100 torsu shol law ngasigi numita like मैम the request ni मैम adu karam and change tawgani have do step by step inga sigi video sida share tawjage video si lo fakting skip tawbigano मैम yam kana gadaba update ni मैम si hojik ayam mara khangnaram kiroiba kana su si change tawning ba yam isinaw मैम yaurongani adu kam and change tawgani have do nga sigi video sida khanganjage adu ngarangi video so ina password hoi kawkip taraga su sumna ting khoi face verification na video na dum hangba yagani login tawba yagani have do video do मैम ni engdribo regade adu su engbiru so adu ki video si sell link lairabni मैम ni engdribo engbiyo ano una update punna maktu sigi channel sida ahanbada fangbigane मैम atay atay mafamdagi aduna yarim ko si wo follow tawra thamjanbiyoba adu hoji khoi si karam and change tawgani habdu khangmina si karaida adu gi setting du fangani karam mafamda fangani adu khangmina se adu gi damakti sina punamna ahan wakti isa isa gi Google si sida gi adum changa su yare adu ga sigi profile icon se click tawbiro isa isa gi adu sida isa gi Google account punna maktu sida uba fangani मैम sida ure ko मैम adu sidagi ai Google account am hojik ko ina select tawkiba ko मैम karam am select tawne hafetang i मैम do utnangai damakta adu gi oina isigi king pin size ai मैम si select tawrege ko adu select tawra matungda hallaga si profile icon se click tawbiro adu sigi manage your Google account is मैम na se click tawbiro yamna kana gadaba update ni मैम na koi change tawning wado matam kyada ngaira leramgani adu sigi time and condition punna maktu change tawram dai do मैम de share tawjege karamin tawgani kari hairi haibdu मैम punna khangmina seba adu sidaba interface amuk sumana ufangani ko मैम narangi video da intakibduna adusu yengdribo waragadi engbiyo adu ngasigi video gi si ko hojiki change tawnaidamagta sigi Gmail account si the King Prince 9738 urise ko hojik change tawninge basic मैम adu kamin change tawgani adugidamakta sigi personal info haisi मैम na se click tawbiro isinaw मैम na se click tawra matungda ma interface am kaman ufangani sidi ko profile picture thambo waragadi uba fangani name sida ure aduga ko gender aduga Gmail sida ure ko phone number adu ada punnamak sida uba fangani ko मैम adu sida email haisi मैम na se click tawbiyoba se click tawra matungda amuk ma interface si kamana uge haibdu मैम nengminna si sida sumani koi Google account ure ko aduga email su ure aduga se manage the email address adu ada nono ufange Google account email ure ko मैम adugi koina sida contact email isagi original duni adu sida koina alternative email kaiguba nongfada issue lak matamda top email de koina code lang adu ada loading ba tare sida add tawgadami adugi mathau tade hojik koina sumna tang koi comment change tawgani haibdune banga sigi video sida ina मैम da focus tawraga takning isi sida koi Google account email haire ko मैम si Google account email sida मैम na sangbiroba si Google account email haisi sida isagi email urisi मैम na se click tawbiro se click tawra matungda amuk ma interface si kamana uge haibdi engminna seba sida kaigumana khoigi phone screen lock leitab taragadi lock screen lock thamo harakani ahanbado isi lock screen se hangkigi मैम ado isi lock screen se hange ko hanga matungda amuk ma interface si koi verify tawri adu kamana uge haibdi engminna se hoji pheng video bisi no punna makta request ni si fo yawra agadi hoji bu channel se subscribe tawbidru orgad please मैम da request ni channel se subscribe tawbiyu bell icon dram all the thambiyo matung su मैम gidamakta sumsum kana kada update lakba da मैम na notification khudak fangnai da makta ne subscribe tawra bell icon dram all the thambiyo asa aduga WhatsApp channel se yaram ko मैम na follow tawbiyo ko मैम waro biro मैम support tawbiyo ai so adu si hojik subana ma interface am ufangani ko sigi account Gmail address si change tawnai da makta adugi da makta sida change Google account email la ko मैम adu sida ko click tawra se मैम
ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯏꯁꯨ ꯂꯥꯛꯄ ꯌꯥꯏ ꯅꯈꯣꯏ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗꯣ ꯍꯥꯏꯗꯤ ꯕꯦꯔꯥ ꯀꯥꯔꯛꯄꯁꯨ ꯌꯥꯏꯕ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯈꯪꯉꯅꯤ ꯁꯤꯗꯒꯤꯗꯤ ꯏꯁꯥꯅ ꯇꯧꯔꯣꯒꯦꯅ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯨ ꯂꯥꯛꯄꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯣꯏꯐꯥꯎꯇ ꯌꯦꯡꯉꯒ ꯈꯪꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯁꯤꯗ ꯃꯥꯒꯤ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯤ ꯃꯌꯥꯝꯅ ꯅꯣꯠ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯁꯣꯝꯅꯇꯪꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯁꯤꯗꯁꯨ ꯎꯔꯝꯒꯅꯤ ꯀ꯭ꯔꯤꯌꯦꯠ ꯑꯦ ꯅ꯭ꯌꯨ ꯋꯥꯟ ꯑꯣꯐ 1 4 12 ꯃꯟ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯁꯤꯗꯁꯨ ꯌꯦꯡꯉꯨ ꯋꯥꯔꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇ ꯇꯧꯒꯗꯕꯅꯦꯕ ꯁꯤ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯈꯜꯂ ꯃꯇꯨꯡꯗ ꯆꯦꯟꯖ ꯇꯧꯕꯤꯍꯧꯕ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛꯇꯗꯤ ꯇꯧꯕ ꯌꯥꯗꯣꯏꯁꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯨꯞꯅꯇꯪꯒꯤ ꯑꯍꯨꯝꯂꯛꯇꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯁꯤꯗ ꯑꯩꯅ ꯉꯔꯥꯡ ꯊꯤꯕꯗꯁꯨ ꯁꯨꯞꯅꯇꯪꯒꯤ ꯑꯍꯨꯝꯂꯛꯇꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯔꯣꯏꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨ ꯀꯣꯟꯅ ꯀꯣꯟꯅ ꯑꯗꯨ ꯂꯥꯛꯆꯅꯤ ꯑꯞꯗꯦꯠ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯗꯣꯏꯁꯤ ꯑꯗꯨ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯤꯃꯦꯜ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯃꯌꯥꯝ ꯑꯗꯨꯒꯤꯗꯨ ꯑꯜꯇꯔꯅꯦꯇꯤꯞꯇ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯁꯥꯏꯠ ꯑꯝꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯑꯗꯁꯨ ꯑꯗꯨꯝ ꯖꯤꯃꯦꯜ ꯑꯗꯨ ꯑꯗꯥꯁꯨ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯂꯥꯛꯄꯕꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯒꯅꯤ ꯑꯗꯣ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯗ ꯃꯌꯥꯝꯅ ꯑꯣꯞꯁꯟ ꯑꯃ ꯎꯔꯝꯒꯅꯤ ꯌꯦꯡꯉꯨ ꯌꯨꯖꯔ ꯅꯦꯝ @gmail.com ꯎꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯖꯤꯃꯦꯜꯗꯣ ꯍꯥꯞꯄꯤꯔꯣꯕ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯒꯤ ꯀꯔꯝꯕ ꯑꯃ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯋꯥꯈꯜ ꯈꯟꯈꯤꯒꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯑꯗꯨ ꯀꯔꯝꯕ ꯍꯥꯞꯁꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯁꯤꯗꯒꯤ ꯑꯗꯨ ꯃꯦꯝ ꯑꯩ ꯁꯤꯗꯒꯤ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯕꯀꯣ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠ ꯑꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯗ ꯃꯌꯥꯝꯁꯨ ꯎꯔꯝꯒꯅꯤ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯀꯣ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠꯅ ꯑꯩ ꯁꯦꯞ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯦꯗ ꯇꯧꯔꯦ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯌꯥꯔꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯔꯣꯡꯁꯤꯗ ꯑꯗꯨꯝ ꯔꯣꯡ ꯍꯥꯏꯅ ꯊꯥꯗꯣꯔꯛꯀꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯆꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯣꯜꯔꯦꯗꯤ ꯀꯅꯥꯒꯨꯝꯕ ꯁꯤ ꯌꯨꯁ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯞꯁꯟꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯁꯦꯝꯕ ꯃꯇꯝꯗ ꯁꯤ ꯑꯇꯣꯞꯄꯅ ꯌꯨꯁ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯤ ꯍꯧꯖꯤꯛꯀꯤꯗꯤ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠ ꯍꯥꯏꯁꯤ ꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯑꯣꯏꯅ ꯁꯤꯒꯤ ꯃꯃꯤꯡꯁꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯆꯦꯟꯖ ꯇꯧꯅꯉꯥꯏꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯎꯠꯅꯉꯥꯏꯗꯃꯛꯇꯀꯣ ꯗꯥꯏꯔꯦꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅꯅꯦ ꯑꯩꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯌꯥꯝꯗ ꯇꯥꯛꯆꯔꯤꯁꯤ ꯑꯌꯥꯝꯕ ꯃꯐꯝꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯇꯧꯔ ꯌꯥꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯩꯅ ꯈꯪꯖꯕꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯒꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯇꯥꯛꯑꯒꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯁꯤꯗ ꯑꯩ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠ ꯊꯝꯃꯦꯀꯣ ꯑꯗꯨ ꯁꯤꯗ ꯀꯩꯒꯨꯝꯕ ꯅꯈꯣꯏꯅ ꯅꯝꯕꯔ ꯑꯦꯗ ꯇꯧꯅꯤꯡꯕ ꯅꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯍꯥꯟꯕꯒꯤ ꯂꯥꯁꯀꯤ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯅꯣꯏꯅ ꯑꯦꯗ ꯇꯧꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯦꯕ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯑꯗꯨꯝ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠ ꯍꯥꯏꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯅꯝꯕꯔ ꯂꯥꯡ ꯀꯩꯁꯨ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯆꯦꯟꯖ ꯏꯃꯦꯜ ꯍꯥꯏꯁꯤ ꯃꯌꯥꯝꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯁꯤꯗ ꯇꯧꯔ ꯃꯇꯨꯡꯗ ꯌꯦꯡꯉꯁꯦꯕ ꯀꯃꯥꯏꯅ ꯏꯟꯇꯔꯐꯦꯁ ꯑꯃ ꯀꯃꯥꯏꯅ ꯎꯒꯦ ꯍꯥꯏꯕꯗꯨ ꯁꯤꯗ ꯌꯦꯡꯉꯣ ꯆꯦꯟꯖ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯃꯦꯜ ꯑꯦꯀꯥꯎꯟ ꯁꯤꯗꯁꯨ ꯃꯥꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯐ꯭ꯌꯨꯆꯔꯗ ꯀꯩꯒꯨꯝꯕ ꯑꯗꯨ ꯑꯗꯥ ꯁꯤꯗ ꯒꯦꯠ ꯅ꯭ꯌꯨ ꯑꯦꯀꯥꯎꯟ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯀꯔꯦꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅꯕꯨ ꯀꯤꯡ ꯄ꯭ꯔꯤꯟꯁ 97 380ꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅ꯭ꯌꯨꯁꯤꯅꯕꯨ MS ꯁꯣꯁꯤꯌꯦꯜ ꯕꯨꯁꯠ @gmail.com ꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯆꯦꯟꯖꯅꯦꯕ ꯇꯧꯗꯣꯏꯁꯤ ꯅ꯭ꯌꯨꯒ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟꯁꯤꯅ ꯑꯗꯣ ꯑꯩ ꯌꯦꯁ ꯆꯦꯟꯖ ꯏꯃꯦꯜꯁꯦ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯅꯉꯥꯏꯗꯃꯛꯇ ꯑꯞꯗꯦꯠ ꯇꯧꯅꯉꯥꯏꯗꯃꯛꯇ ꯌꯦꯁ ꯆꯦꯟꯖꯁꯤꯗ ꯑꯩ ꯅꯝꯈ꯭ꯔꯒꯦ ꯑꯗꯨ ꯁꯤꯗ ꯑꯞꯗꯦꯇꯤꯡ ꯍꯥꯏꯔꯤꯀꯣ ꯃꯌꯥꯝ ꯑꯞꯗꯦꯇꯤꯡ ꯇꯧꯔꯤ ꯑꯗꯨ ꯁꯤꯗꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯇꯧꯕ ꯌꯨꯔ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯁ ꯌꯨꯁ ꯇꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯌꯨꯔ ꯒꯨꯒꯜ ꯍꯥꯏꯔꯒ ꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯪꯉꯛꯑꯦ ꯑꯗꯨ ꯁꯤ ꯌꯨ ꯔꯤꯁꯦꯟꯠꯂꯤ ꯆꯦꯟꯖ ꯌꯨꯔ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯃꯦꯜ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯁꯨ ꯎꯔꯛꯑꯃꯅꯤ ꯌꯨ ꯀꯦꯟ ꯀ꯭रिꯌꯦꯠ ꯑꯦ ꯅ꯭ꯌꯨ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯃꯦꯜ ꯑꯣꯟꯂꯤ ꯋꯟꯁ every 12 ꯃꯟꯁꯨ ꯃꯌꯥꯝꯅ ꯁꯤꯗꯁꯨ ꯌꯦꯡꯕꯤꯌꯨ ꯄꯥꯔꯣ ꯁꯤꯗ ꯌꯨ ꯀꯦꯟ ꯁ꯭ꯋꯤꯆ ꯇꯨ ꯑꯦꯟ ꯑꯜꯇꯔꯅꯦꯇꯤቭ ꯏꯃꯦꯜ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯏꯃꯦꯜꯗꯨꯗ ꯑꯗꯨꯝ ꯑꯦꯅꯤ ꯇꯥꯏꯝꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯏꯃꯦꯜꯗꯨ ꯁꯤꯗ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯁꯤꯗꯁꯨ ꯎꯔꯝꯒꯅꯤ ꯑꯜꯇꯔꯅꯦꯇꯤቭ ꯏꯃꯦꯜ ꯑꯅ ꯀꯤꯡ ꯄ꯭ꯔꯤꯟꯁꯇꯨꯀꯣ ꯁꯤꯗ ꯃꯦꯛ ꯗꯤꯁ ꯌꯨꯔ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯃꯦꯜ ꯑꯅ ꯁꯤꯗ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤ ꯌꯨꯁ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯅꯦꯕ ꯍꯥꯟꯅꯒꯤ ꯒꯨꯒꯜ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨ ꯁꯤꯗꯁꯨ ꯀꯩꯒꯨꯝꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯌꯨꯔ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯏꯃꯦꯜ ꯖꯁ ꯆꯦꯟꯖ ꯅꯣꯠ ꯌꯨ ꯑꯩ ꯅꯠꯇꯕ꯭ꯔꯅꯁꯨ ꯌꯦꯡꯉꯛꯏꯃꯦꯕ ꯑꯗꯨꯁꯤ ꯑꯩꯅꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏꯁꯤ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄꯔꯒ ꯆꯦꯟꯖ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯁꯤ ꯂꯩꯔꯦꯕ ꯑꯗꯨ ꯁꯤ ꯑꯃꯨꯛ ꯕꯦꯛ ꯆꯠꯂꯒ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯂꯣꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯤꯃꯦꯜꯁꯤ ꯀꯔꯝꯕ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦꯕ ꯍꯜꯂꯁꯦ ꯆꯪꯁꯦ ꯑꯗꯨ ꯁꯤꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯌꯥꯗꯦꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯁꯤꯗ ꯌꯥꯔꯣꯏꯕ ꯁꯤꯗ ꯌꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯨꯝꯅꯇꯪꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛꯇ ꯍꯥꯏꯈꯤꯕꯗꯨ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯃꯦꯜꯗꯨꯁꯨ ꯎꯕ ꯐꯪꯉꯦꯀꯣ MS social boost
@gmail.com ꯗꯣ ꯑꯗꯣ ꯍꯥꯟꯅꯒꯤꯗꯨꯁꯨ ꯁꯤꯗ ꯑꯗꯨꯝ ꯎꯕ ꯐꯪꯈꯤꯅꯤ ꯃꯈꯥꯁꯤꯗ ꯑꯣꯏꯒꯦꯔꯥ ꯁꯤꯗꯁꯨ ꯎꯔꯤꯀꯣ ꯃꯌꯥꯝ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯁꯤ ꯑꯜꯇꯔꯅꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯌꯨꯁ ꯇꯧꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯜ ꯂꯥꯡꯕꯗꯣ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯁꯤꯗ ꯌꯦꯡꯁꯦꯕ ꯑꯃꯨꯛ ꯀꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯁꯨ ꯌꯦꯡꯍꯟꯖꯒꯦ ꯀꯃꯥꯏꯅ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯀꯤꯗꯨ ꯁꯤꯗ sida thoktriko ma'am hojikkidu karai hojikkidu king prince sida leirimina sida adum leiriko king prince atopa amda amuk ai si click tawge aduga yengseba kamen tho'i haibdu ma'am de hanjage hojik karamai leiri haibdu sida king prince ana adum tho'i hojikki oinadi ma'am sida adu sida koi change bodi tawkhre ma'am na su uramani kamena tawkhe haibdu punnamaktu sida adum su update tawrakani hojik khara leiraga adu ma'am ngasigi video sida ma'am da share tawjagre karamani khoi gi gmail account si koina change tawgani haibdu ma'am da share tawjagre ko ma'am ma'am su try tawbi engview kai gumano ne change tawning ba taragadi ai step by step ma'am da share tawjagre adu gana khoi gi friend circle da su sumba khoi gi google account gi change tawning ba sinaw singba khoi gi maming hana on taina thamgiba adu khangde bisinaw ma'am yarum gani ba change tawning ba adu yadabagi maram waraga change tawda ma'am leram gani adum laba isinaw singdo share tawbiyo ba ngasi gi video si moy khangan biyo sumane khoi gi gmail account sin hoina on taina maming da thamgiba ka tu kan adu punna mak tu change tawbi yarani habdu ma'am da share tawbiyo ma'am da su khangan biyo na khoi khangden biyo aduga ma'am da request ne adudi ma'am ngasi gi video solution da se agi sigi channel si yarum ko ma'am na follow tawbidru orga please follow tawbiro aduga yarum ko ma'am su share tawbiyo khangan biyo ba adudi ma'am ngasi gi video sai so idre sindrage ma'am gi makta khara to su kana ga orga ni subscribe like share comment tawbi ba kawbi ganu matunga mek video ngai mina si goodbye